February tang taruk Turkey amadi Syria da thokhiba akanba yuhar habagi thorok aduda mi lishing nifu hena laikidre masidagi su soidan henkalakkhigani numit aduda thokribase Turkey-Syria tainafamda 7.8 magnitude ke oiba yamna shakti leiba yuhar kanna harakhibane asuk kanba yuhar mafam sida chahi cha kaya dagi thokhidre yumjau kaya grong nikhairaki ahan man nikhibadugi matung aftershock kaya amanasu mafam sibu sokhan bikhi Nungthilda mug ani suba oina 7.5 magnitude yoba yuhar amadi tung inba aftershocks pareng amana amok thak niktuna laibak thiraba mang takpagi thodoksi hena sathi hanki building sing adugi fivam fattaba amadi mayam tumnaringai imungda leinerangai thokhibanaso misi minagi masing yam hankhibane yum kai lanthum kaya sarvana sabatanatana asi ana mayok nahalle kaya amana hojik fau thifam khangdana leire Mafam sida thokliba yuhar habagi thodokse handakki sinasu ahanba nate aroibasu oikhiroi masigi maram khangnabagi damak Turkey-Syria na leiriba mafam amade leinungi fivam kamdawi hana yengminase aikhoina leiriba grahasigi leimaisi pumhai nate tectonic plate kauba chawba khetnaba mapa kayana punduna sembane continental plate hairagana leikangi sarukna namba plate samudragi sarukna helagana oceanic plate Makhadagi pikhalakpa safu aduna plate sing ase lengli tauri adum lehenbi plate singi tainafamda makhoi kamdongna interaction taunai habagi matung inna divergent boundary plate sing onaba maikai da chathoknai convergent oirgana changsinari transform boundary dana ona tainaba maikai da plate ani sitna duna chatkhini mental dagi pikhalakpa safu adu plate ki tainafam sida sumkatuna lai aduga energy khangtha thadorakpada nikpa aduna aikhoina earthquake haina kawe lainungi earthquake horfam aduna focus ki mapada laiba prithvi gi direct laimai aduna epicenter haina khangnai fare hojik adudi Turkey-Syria earthquake aduna asuk sathi khribadu karigino du amungla ase mafam si tectonic plate ahumgi chungsinafam oiriba paktak mang takhan mangamba yuhar hafam oire khwai ahan manik khibase Gaziantep sahardagi mile 13 luthana kumtharaga horakhi mile 13 haibasida luboi ningani adubu achauba major earthquake amagi oinadi masi thenna jinglabane saharsi plate anigi tainafamda leibinina yam khodong thiningai oina leire sina Anatolia plate ne masi picture ga sumbatam chupa achauba pressure ama thingnaraga lei maramdi Arabia plate na taksilakpadagi Eurasian plate lomda kanna inkhatlaga adum leibagine Masigi pressure sina Anatolian plate bu nongchuplom maikai da muk chapsilaga thambi somdana amuk mathak inkhalakliba African plate ka mukna duna thambi bani Anatolia Africa amadi Arabian plate sing amaga mukna ringai Anatolia plate na nongchuplom dagi adigi Africa Arabia na nopoklom da insili habani tainafam sing si strike slip fault kawi khetna ba maikai sing da insin taksin da ringai pressure henman lava kanda nan thokpa thoklai Thawong asibu strike slip earthquake haina khangnai United States Geological Survey gi matung inna strike slip plate sing tatna tainaba mapa fault adugi mal chamamuk parengda thoklamba yai haina pare organization sina mafam se tectonically active amadi unstable oiba haidi plate sing koilenglengan ba amadi yuhar hagan ba mafam ni haire yam complex oba tectonic sina sathiba earthquake kaya thokhan khrabane Panbaya bakhara hairagana 1966 ke mi lising ani hena sian khiba earthquake adune 1999 dagi achauba yuhar haraktaba aduna handaki sina amuk ahan bane yam kuina dagi haraktrabani na achauba yuhar hadogi ngairaga leramlabani haidana expert singna fongdokle thawai lising kaya mangbada sunate paba warga dabagi changda senmitlon da su sokhalle hanagi fivam da amuk hanjilakpada chahi kaya amade sanyam kaya amasu changadawre Mi kaya na mathang dasu ahum suba yuhar harakadra haina hangnare adubu wahang sigi khwang si lali maramde plate ahum giri insinari ba mafam nina yuhar di soidana harakhine garam kanda tholakadoribino khangdabasigi wa khaktane hojik mayam na kanna khangbiningliba Manipur yauna India na mathang oidoribra habdu da amungla ase Turkey-Syrian earthquake thoktoba numit kharani mamang Frank Hugerbits kauba Dutch scientist amana mafam sida akanma yuhar hadauri haina predict tawkhibane Prediction simak thoklak lagaso magi si chanaruba oigini asengba bigyan yumfam oidaba pseudoscience ni haidana scientist singna fongdok narakle
Solar System Geometry Survey kauba organization amada thawak toba Frank Hugerbits na haibagi matung inna yamna chawba earthquake ama Afghanistan dagi hauraga Pakistan amadi India romda Indian Ocean fau sandorakani su haikhi WhatsApp status amadi Facebook post kayada masigi picture si sandorakhi mayamna su yam pakhatnakhi adubu Pakistan Meteorological Department amadi atai scientist singdadi masigi prediction si chumloi maramdi yuhar haba hairibase mangjongna na karam makanda kadai mafamda kayam kanna thokani ngasi fau scientist singna khangba ngamdri hairi adunabu handak Türkiye-Syria gi se kanana su thok tori haina sem sahudriba asine yuhar harakani predict toba yamna loi Geologists singna fara scientific methods sing sizinaduna 1960s matamdagi earthquake predict tawnabu hotnarak lagaso ngasi fawba mai pakpadi ngamdre maramdi malem leimai sin thungna karan chatnaduna leiriba tectonic plates singi tainafam sing yam complex oiba makhalgi fault system oina lei prithibin nikpa record tawsin bukutlai seismograph to makhal makha kayagi nikpa nomba leptana record tawe prithibigi mahusagi khunikla natragana khutsem gi horakfam sing khudam oina traffic yum kai sabagi thabak khong sembagi hutpa tawba pokhaibana nikhan libra sengna khangdokpasi oithokte geologist singna khwai ngamba hairagadi yuhar harakpa yaba mafam sing takpa hazard map sing yekthokpa asini hariba asisu earthquake asuk tarik ta thokani haiba ngamde sanglaba chahi kharagi time frame piduna harakpa yai takpa khaktamak ngamlibane khudong thiningai mapada lai khanglabasu jackson thodang pumnamak paikhatpasi hektalui maramdi niklakpada kairoi doba mapangal leiba yum building thong atai infrastructure sing sem sanaba sel thadabasi mi loinamak nangamnade hojik ekhoina leiriba manipur kadai fau khudong thiningai oido amuk khangminarase ngasi dagi chahi million chamagnifu mamang Indian plate sea Africa Australia Antarctica South America punna Gondwana supercontinent oina samnaduna leirambane adubu setok na khraba matung chahi million chamagi mamang Indian plate awanglomna sum chathoraktuna Eurasian plate ta thengai rakhi plate ani sigi tainafam sida tethi samudragi lengoi oramba sing inkhalактuna Himalaya chingjau sing semlakhi Himalaya na leiriba Gujarat tagi horaga awang nongpok Bharat sin thungna plate ki tainafam mapa sing yuhar habaya ba mafam oina adum lei khudong thiningai oba chang khetnabagi matung inna zone 2 dagi zone 5 fawbagi kanglup khaidoi Jammu Kashmir Himachal Uttarakhand Gujarat awang nongpok raja loinamak khwaidagi khudong thiningai oiba very severe intensity zone 5 ta challe karam gan tholakani khangragaso tholaklagadi jackson thorang singsi khangmina hause number 1 imung da leiringai harakladi table natragana famung makhada changbigane kok amadi ngak khutna ngak thokpiu niklengai manungda siri da chenthabigano lift tongbiruno arumba potna nanba thoktanaba lengdana leibiyo pakhatana kochen chen bubdi lengdana leringai sokpagi chang hanthagane number 2 mapanda leringai niglakpa oiradi ahangma mafamda leibigane number 3 gari thauningai oirgana checksina khambiu thong overbridge power line amadi teklak tarakpa yaba singdagi handoaga khambigadabane number 4 samudra torbanda leringai oirgana tsunami lakpasu yai torbandagi lapna mile ani ahum chathoktuna lehogadabane Number 5 laibak thiduna akai atoina chappaga leiba thokladi pukning fathana leinaba hotnabigani kanba lakpa singna khangjanaba akanba leimai dhatu gumba leibra yengbiu aduga khongkhutna thillaga makhoigi pukning chingsinaba hotnagadabane ngasigi wahang yuhar habagi maramda neinaba lamdu kari kauge habiramo